Constitution ki matung inna tangkak ani thokna tha taruk PR chalai khrabadi makhatana sangthaba yade haiba kanglon laijari karigumba makhatana sangdoke hairagadi laibak pumba emergency lauthokpa tabani maramaduna Manipur gi oinadi assembly dissolve tawba natraga laingak semba natana atopa upai leite haina khurai gi MLA Susindro na fongdokre Wafamasi Andaman Ithatta Loi Thakraba Thawbusingi Khongul Liba Chatkadaba Patriotic Writers Forum PAWF ki Thongmi Singh Kanglagin Nongchup Sanathongdagi Lamthabagi Thauramda Fongdokhibani Thauram aduda MLA Susindro na PR Jalaiba Pami Haina Laukiba Singh adugi Folna Lamdamasida Chahi Amarom Miyamgi Laingak Laibang Amdana Laklibani BJP gi oinadi laingak sembagi matangda center da sinakiba laibana laingak semba natraga semdaba si center gi makutta laikre center na hairakpada yaba tabani haidi khongchat adugi matung in matangda MLA asina asiguma khongchat asi toina selliba makai puwari gi wari khangmangamduna ipa ipusinggi khongul hena liba ngamgani haiki Thauram aduda sarugya kiba PAWF ki secretary Rakesh Nauremna Manipur gi apunbagi saktam ngakna bahot nabada thawaina ponthapi kiba athaubi singi khongul liba haiba asi maraibak ningba aiba singi lup asigi lengdraba pandamni haina fongdoki Pausi oithokpa yaba haiba muga oithokpa yadaba haiba muga ani leiganeba oithokpa yadaba sino khala ire kai kana do maramdi the option ani khatane either dissolve to bama either sarkar sema aduna the option atopam to leite maramdi na sai gi Indian constitution ni matung inadi haiba akoi ani se tam ani haidi kha taruk ki tam ani se sangtokreba adu matung na makhata na sangtokya de sangtokya hain all India pura emergency law